Manipur gi singamasum tamda lona yadabasinggi matakta security na ukai takadoribra. Eastern Command ki GOC in Sina Governor gu unakri lamdeng digi kusukulai singamasu keder mari fakatri. Manipur lalhauba gi irang lerakpadi gi kumza ingli singamaga samapan ga marfu gi aroi besaruk tigi state asigi mapam punamak disturb area status lehlaga Armed Forces Special Power Act 1958 na halaktuna Security Force na Counter Insurgency Operation CI Opsing sa tharakpaga loinana Law and Order Maintenance taroklinga gi serekta May ahum English nga niga kungo homdoi digi hauraduna kangrup masil ki lan horakpadigi ohelakliwa fiba masi Lakshinabagi damak security force in singa masum tam animakta laiwa lonia daba miyuisingi matakta ukai takadori pra haibi hang narakli Wang asi ikui kuidringa ki mamangda Union Home Minister Amit Shah na lakliba kumza English nga niga kunga mapan phawgi manungda Manipur na mangjil thaduna laiba asigi North Eastern State singa laiba underground organization sing loisinanaba akanba operation sa tharagani haikraba matungdagi hangnaba horakibani Seraksida ngarang ayuk pung tararum tarakpada laiba asigi lanmigi Eastern Command gi General Officer Commanding in Charge GOC in C Lieutenant General BMB Krishna Nalusingba Lanmigi Makok Tongba official sina logbawon laktuna Governor AK Balag unatuna warisanakri GOC in C na Governor gu unatuna warisanaki vida Spear Corps gi Commander Lieutenant General Girish Kaliyamas Imphal gi Mantri Pukhida laiba IGAR South Major General Gaurav Sharma Suluinaki Lanmi ki makok thongbo official singasina governor ga pungkhai marom subna wari sanaki ngarang unaki ba sigi matang na logbawon gi secretariat gi official oiba chirul ama thoktuna kari karma matang na lanmi gi makok thongbo official singasiga governor ga unaki ba no haiba sapsana phungturak trabasu GOC in C na lusingbo lanmi gi official singa governor ga unaki ba gi wapam di logbawon gi social media platform da upload rakhi Lanmi gi makok thongbo official singa logbon da laktuna governor ga unakibagi matangda official oiba pauk sing phangmangam drabasu lanmi gi makok thongbo official singa hausik manipur singa masum tam oiriba security gi phibam amasum phibam asibu lakshinanaba security gi mekedi gi kari karma thabak sing lokhat kadagi haibigi matangda governor da marik sing paudom kheri State asigi law and order gi phibam lakshinduna mausa gi ingta pahanjil angnabagi damak lanmi gi maikei digi paikhat kadaba thabak singsu governor da paudom thabak sing adugi manungda singa masum tam animakta leidiba law and yadaba thingkraba mioi amadi organization singi mathakta akan mathabak lokhat pa sibu mai pakna pangthoknabagi damak ahenba security personnel sing deploy tawa masum matam gu sunabu suklai amadi gari na singbu sijinabagi matangna yauri hadi amaromda ngarang Imphal West District Police ki conference hola pangthokpa pawgi mifamda district asigi superintendent na nan lamsang PS ki manungsan ba lamdeng da lenga ki armory de ki lut taw ki bukusuklai amadi nongoi maru yonbigi paw likhuna ma phangmadagi combined force na akhanaba operation am sataki maduda pambaina lusingba UNLF ki mayang Imphal koksai digi Haisnam Thomas Kunga mapanamadi Haibong Pokpi Mayalikai digi Arambam Tom Sai Kunga mapan phagatki Bakhoi digi insers LMG ama nongwe sigi vaccine ahum amasung kapi ariba maru taraga mari recover tokhi haina phongdokre Makhoi ani phabagi thabuk sa tharingai da makhoi ge loina bakharana security tamna nongmai kapsilakpa digi nakal anina kuthokna khi haina su paudam naduna madugi manungda nongmai kapsin versiana ba ningthaujam Rakesh amadi Singakham Mahesh Koba Keder ani spatki thagalaba singda wang pong sathabada organization asigi self style Lance Corporal Naurem Bijoy Allies Masagi Pauta Matungina Kulai Yon Malakoni Hena Fongdorki Haidi Mamang the Sulut Toraga Kulai Madi Maru Sing Yon Mersiana Henesu Fongdorakli Hena Paumission the Fondoki Combined Force na Lamding the Liba unauthorized Oiba Lalhulup Asigi Kiem the Tib Humba AK series ki rifle tarakataru 9mm pistol mari M21 rifle ahom M4 rifle ama M16 rifle mari .22 gi rifle ama recover toki makatana ngarang ayuk combined force na loop asigi kem ki fencing wang gi akoi beda parkson amuhana thi humba AK series ki rifle taragamathwe M series ki nongmai ahum sniper ama carbine ama gas gun ama air gun ama shotgun single barrel mapan Pump action single barrel ani double barrel mari single barrel ani 2-inch motor ani RPG 7 ama
anti drone jammer bom gi masak sing yauna tuan polam singsu recover tawki hadi ASP na makata na phongdokibda lut tawkiba natragana logi wangmada khulai paibi gi paw lairabadi leibak miyawna manak nakba police station na pibiu miyamgi mating loinana tangdu leitaba khunai ama oina bo khonamina saiki Naga Micham taruk athuba matamna thadoraktrabadi maigi sing pokhairakani kabui mothers issue Manipur lairiba yellow furup singna warakliba koirakli maram asina khoisaunaraba miyamna punsinduna maigi singumna pokhairakani haibasi Manipur lengana khantadaba tawbiganu hairaduna phajinduna thamkhriba Naga Micham tarukpu athuba matamna thadoraktrabadi thowaidaba thaudok oina maigi sing pokhairakani haina kabui mothers issue kama Manipur gi president atonbi kamena phongthokri Pastor yauna Naga Micham taruk Kapsinkhre matung haujuk phawba thadoraktabigi mayokta Naga furup ki nupa amasung nupi miyamna atopa furup singa kusamnaduna khongjang kya leptana sangsilakpagi makha tarakpada ngarang major khulgi mathen maida khul asigi miyamna konsa khulgi Naga Micham tarukpu koki theories in haujuk phawba thadoraktabigi mayokta sangsin kibu wakat khongjang na saruk yaraduna wafam asi pendaba khulaw loinana phongtokibani kamagi president asina makha tana hai me ohum english ngani ga kun gohum doirigi horakhibi rang asi sahi ohum hendoraktuna mari sangsilakle Manipur lan gi thaudok sina otuna leirakpadigi miyam laita khangtri masigi makha tarakpada tha asigi taraw hamdir konsa khulgi Naga Micham tarukpu koki sina phajilaga thamkibadigi ngasi phawa thadorakti Manipur lenga na matik chadabadigi Micham miyamna khudong thiba nangalibani Naga Micham taruk phakribasi Sire natragana sangli haiba khangdana leiri maram asina makoi laikhidrabasu Sire haibiro natragana hinglagana hingle haina miyamda lakthopiro hinglabasu natragana sirabasu makoibu khusinarakpana afabo oigani koki theory singdi napal kaba dona mamai thangatunu lairi koki nupi singbu marai longlaktuna lairakpada Manipur lengana control tawba ngamdabasi mama amoina pendeki Manipur tangdu leitaba haibatu pami hairaduna koki singna Micham sing pharaga makoigi panam phangadrangki Manipur gi yellow mishingna waba yaba waraklabanina mayuk narakpa pendaba sing punsinduna maigi singdona pokhairakani haibasi Manipur lengana khangbigadabani Ngarangi khongjang da saruk yakhiba singna Naga Micham taruk khuduk thadorakadabani haiba yauna tuan demand sing iba placard sing paikhi KNFP na phajiliba Naga taruk thadok halu UNC Naga Micham taruk thadok hanana United Naga Council UNC na Home Minister Amit Shah da ayiba sirol Kapsinkhre tha asigi tara humdoida lairon Meetei-kuki khulgi Naga Micham taruk phaduna pukhraga haujuk phaw Thadoraktri hairaduna Senapati District Headquarter da leiba United Naga Council UNC gi President NG Lorho amadi General Secretary Urairo satsang na khuyik piduna ngarang nungtil pung taruk tarapada Senapati District ki Deputy Commissioner gi kuthangda Home Minister Amit Shah ai chirol ama Kapsinkhre hari siol asida Naga Micham taruk asi Kuki National Front P KNFP amasum lairon Wi-Fi khulna phajinduna thambani haina phongdorapaga loinana thaudo osigi matungda Manipur gi phibam hena sathiraktanabagi dama athuba matamda Naga Micham taruk thadok hananaba thabak paikhatpi waki loinana thaudo osigi matangda cognizance lawbaga loinana Micham phajinduna thambagi wathu asi athuba matamda operation pur au haina su phongdorakre hadi litanda amukasu kapnakhri Numikhrani thok ludraba matungda ngarang nungthil pung anirom tarakpadigi horaga nungthilgi pung mangaga makhairom tarakpa phawbuda ukhul district litan PS na konba Meetei-kuki khulgi nongpoklomda leiba skibung Naga khulgi village volunteers singi marakta drone thagalakpagi wahaudagi khulani gi marakta khulai paiba masul onsinaduna nomai kapnakhre nakal animangna nomai maru chamga yangkhaidagi sani rom kapnakhi nomai kapnabigi makhol tabadagi central force na bomb khara kapsinbadagi nakal ani nomai kapnabalapki thaudu wasida aso open yaukhidi hari kani puramba ani police na pharaga Delhi da pukhre drug ki case ka mari lainana Delhi da Manipur gi Yunus Khan Kaubama Pakibaga Madi Lenana Lokalak Pakista Delhi Police na Yum Sekesa Numita Imphal Dagi Kaniga Kona Mi Ani Paraga Delhi the Creek Imphal West District Police na Mateng Panglaga Delhi gi Buddha Bihar Police Station ki tim amana Yum Sekesa Numita All Ambulendigi Songdok Tripa Kani Kilogram Khayamaga Kona Miyu Ani Fukat Moki Bolero Amatungduna Lakpada Pavani Parabani Dudi Lilong Haurebi Lawmangadigi Muhammad Staff Farm Allies Rajat Apoka Muhammad Habibur Rahman Masum Fudre Mayum Amzar Apoka Lekidraba Zenobutini Haukibi April Taraga Treta Delhi the Manipur Gini Hava Yunus Khan Kawama
NDPS की मखार दिल्ली पुलिस ना फोकट की बगल लोइना मा की मतुक्ता थिगतलगा लौखलक थाबकसिंग दिल्ली पुलिस की कांगबु मणिपुर लाक्लगा मियो एनिदु अमुक फोकट की बनी फगलबा मियो सिंग अदु नहान इम्फाल वेस्ट की डिप्यूटी मजिस्ट्रेट की ममांग पोथोकी बगल लोइना दिल्ली द पुदुना मखाताना थिगतप यानबा नुमित मरीनिगी ट्रांसिट रिमांड लौकी कोना नुमित मरीनिगी ट्रांसिट रिमांड पीबगा लोइना मखोय अनिदगी फगतखिबा कानी ग्राम संघादुसु दिल्ली द पुखिबगी अयाबा पिखि फारबा मियो एमदी मखोयना पुरंबा ड्रग अदु ngara nungthil Air India Express की फ्लाइट अमदा दिल्ली पुलिस की कांगबुना दिल्ली द पुखरे हरि सपरै मेनादा कुकी नुपी सिंग अथिंगबा CRPF नामखाइख्रे इम्फाल दिमापुर लंबी लाखिबा CRPF की कांगबु मसिंग यामलबा कुकी नुपी सिंगना नेशनल हाईवे 2 की कांगपोकि डिस्ट्रिक्ट की सरपै मना थनबा होटनाबदा नुपी सिंग अमसुम CRPF पर्सनल सिंग की मरक्ता साउन उखनबा थोखि अथिंगबा नमखाइदुनु गरी सिंग अदु थाउदुना सखि मसिंग यामलबा CRPF की गरी सिंग अदु लाकपदा मफम अदु लंबी थिंगलमा नुपी सिंग सिक्योरिटी फोर्स की गरी सिंग असि थिंगनबा होनखि CRPF की कैनबोएदुना लंबी थिंगलिबा नुपी सिंग अदु ताकथोकलगा नमखाइरगा सतनबा होनबदा नुपी सिंग अदुना लंबीदा फान नुंगजाव अमसुम अतै पोलम सिंग लंबी मयाइदा लांगथोरक्तुना गरी सिंग अदु सतपा यादना होनखि अदोमैनमक CRPF की कांगबु अदुना लंबी थिंगलिबा नुपी सिंग अमदी साइखाइरकपा नुंगजाव फान उकक वकक नसिंगबा लाउथोकलगा नमदुना गरी थौरगा सखि अमसुम इरांग साक्थोरकपगा लोइना नुपी सिंगना कांगसी खिंखि अमसुम सिक्योरिटी की गरी सिंग अदु सतपदा मखाताना थिंगनबा होनखि अदोमैनमक सिक्योरिटी फोर्स ना इरांग अदु नमखाइरगा सखि हेरि अमरोमदा अतोपा पावगे लिखुन सिंग हाय कुकी गी मियोय तरागा मरी फजिंदुना थमखिबदु थादोकनबा रिमांड तौरदुना कुकी एनपी मणिपुर किमना कौखिबा कुकी एरिया बन सगवतलदुना नेशनल हाईवे 2 इम्फाल दिमापुर लंबीदा कुकी फुरुकी नुपी मयामना सरपै मनाद लंबी थिंगलगा लैरिङैदा CRPF की कैनबोएदु लाखिबनि CRPF की कैनबोएदुना लंबी थिंगलिबा मफम अदु यौरकपदा नुपी सिंग CRPF की गरी अदु थनबा होनखि नुपी सिंगी थवोंग अदुदा गरी सिंग अदुदा तोंगलकपा सिक्योरिटी फोर्स सिंगना लंबी थिंगलिबा नुपी सिंग अदु ताकथोकनबा होनखि नुपी सिंग अदुबु CRPF की कांगबुना ताकथोलगा नमदुना सखि थौदो अदुगी मताना कुकी नुपी लुसिंगबी अमनदी मखोय सिक्योरिटी फोर्स न सतपदा थिंगवेगी अपाम लेती अमसुम फिबम अदु मखोयदा खंगनिंगवेगी तौरुबनी हाइरिन सु पाउस्ता पली थाने की कैथेल द थोकपा असोब मै साकपगी थौदोकता फायरमैन यावना मियोयनी सिरेरी महाराष्ट्र की थाने रेलवे स्टेशन मनाक्ता लेबा कैथेल अमदा ngara nunga lamdai thokiba asoba mai sakpagi thaudo amada fireman ama amasum security guard ama sikibaga loinana atopa anina sokle haina officials na phongdokri official amana phongdokpagi matung ina mana masing amasum phigi dukan kayamuk leiba Gamdevi Market Complex to may sap ki thaudo du ngara nunga lamdai pung ahunga minute nifuga mga rom tabra thoki bani thaudo du uhobu sing haki kaithela du digi pak sauna mai di amasu mai ku karak po uba hangbaga loinana area du da leiba miya marak mi paina ba poknaki Thanegi Additional Commissioner of Police Prasan Rodena PTI da haki mai sak ki thaudo tu da fireman ama amasum security guard amasiki thaudo du atopa Fire personnel anisu sokpadegi hospital amada pukatkhre hainisu phongdokhi Regional Disaster Management Shell RDMC gi chief Yasin Takhi naiki maisapagi thaudo adura kaithel adura leiba phirol manamasing amasung ohai gi dukan kayam ama ata thokibaga loina local municipal ward office amasu ama ata thoki maisapagi thaudo adugi pau phangwaga khudakta city sigi tuan mafamsingdagi Arriba fire engine singa loinana fire service amasum RDMC gi team sing thaudok thokpham dur sang sing ki hena magna phongdokhi tadbina haiki dukan kayamuk mai saktana ba mai sakan ba phirol kayamuk paiduna thamana fire fighter sing na mai du mutana ba hona ba khudong sada ba mai onaki haujima ki oina mai du karam na horakhi bano haiba sapsana khangmangam dri amasum haujuk thigat pigi thabuk sathri haina sum magna phongdokhi Helicopter kapthani haikibadu police to wokatkhre Kuki volunteers in a Kuki singi area da paisilakpa drone amasum helicopter sing kapthagani haikibadu gi mayokta authorities sing sapsaba thabak paikhat lo haina tangkhul mayer ngalo long BMNL na urkhul gi SP do wokat sirol ama Kapsinkhre haidi
SP दा पिसिनखिबा wakat chirol aduda hai Beles volunteer urkhul gamkai warning against unauthorized airspace intrusion haiba document aduda kuki singi airspace phauduna lakpa drone amas helicopter sing kapthagani haina kihali thawong si Micham yamna kian batanatana center amasum state ki thabak da apan mapibani Beles body natragana private group amatada aircraft gi thabak da athing pina bak laiti pidi loinana hiramasi gi matang na police na FIR case am lokhotuna sabsana thabak lokhot kadabani haidin su paus da makhatari Manipur gi Rajya Sabha gi MP matam June kunga mathoi da loiri sana jawba lesem amu hana mere oigadra haibisi asabu wahang oiri Manipur gi Rajya Sabha gi MP Maharaj sana jawba lesem gi matam mathang tha June kunga mathoi da sahi taruk mapung phaba ga loinana inau nau na mikhal pangthokna ba sem sabokre masigi damak June kunga mathoi yawgada ba sayol ama walingai de mikhal gi notification thokla ba yai haina panari Maraksida hausuk Manipur gi amata ngairaba Rajya Sabha gi MP oiriba lesem babu amu hana mere oigadra haibisi party manungda asobu wahang oiri Manipur gi Rajya Sabha gi MP laisemba si English ngani ga kun gi June taraga mapunda pangthokiba mikhalda mai pakkiba ga loinana English ngani ga kun gi June kun gani thoidi gi office paiba hokibani maki Rajya Sabha gi member oibi gi matama si June kun ga mathoi sahi taru mapung pharagani BJP gi MP laisemba Parliamentary Standing Committee on Labor, Textile and Skill Development 2024-25 term gi member oina saruk yaramki maki sei taruki matamasida Parliament tuan issue kya Manipur merger agreement 1949 gi provision sing thabak to onthokhan biru haibu wafam Manipur gi lol bu classical language status ohen biu amasum sana mahizam bu mikok thibada tungan religious category oina sakhang biu haiba wafam sing puthok union government gi pungning singki Hausik lakli bawa pam di Manipur English ngani ga kun go humdugi me humdigi kangluki irang thokraba matungda NBR na lusingba government resign tawkhibadigi sahi amaro Manipur government suspended animation lairuraba matungda saliba sai English ngani ga kun ga taruki February marida YKM sana lusingba anoba government asi lakhiba ga loinana party asi gi manungge ba power politics ta ahong ba kaya ubu phangni masina maram oiraga hausik Rajya Sabha gi MP lai semba bu amuhana party asi gi mere ona thadok kadra haibisi party manung asauba wahang ama oirakli gen spawks ta pali BJP Manipur Pradesh ki masin chatpa man phungdok gi matung ina di party asi gi damak mere oigada ba mi edu party asi gi high command na lepkada bani adumapu state unity gi kanabu mere ohenba yabagi haibagi matangda recommendation amadi mathok ta henna phungdoki